Manipur corona virus naba mioi ani thengnakhibga lorena hariba mioi ani tu manungda amadi recover tawbang ngamkhre aduga amana rims hospital da hojusu laikana duna leiri ngarang fawbuda rims ta mioi marfuga mathoi test tawkhibani madugi manungda lilongdagi mioi adu khaktani positive oiba aduga ngasi mioi tratuk amagi sample su lokhale hariba sample sing asigi report asi horen numidang waram lakadawri nakal amaromda Lilongi positive oikiba mioi adugi imung manung sing mahakan nangna sing negative asum orak basida miyamna test tongnaba leiriba kit khulai asi kadai fawba thajaningai oiribagi haibagi wahang asi lakpa matamda rims ki ms Dr. C.S. Arun Kumar na hariba mafam se leiriba khulai sing asi aduki matik thajaningai oiba yamna sensitive oiba khulai ni haina fongdorki Indian Council of Medical Research na koi gidi India gidi top authority ni sariba hujik kit ma'am je loin ba India ra sabana te foreign yaute ni adana RT PCR hai basi tapti tappa yamna sensitivity oiba highly sensitivity ni madi laningai si kya yaude covid positive oiba koi gi patient si gi imu manung magi nupi loina bang negative oi gare ngasi mak magi driver mana tang taramathoi da Delhi dagi Imphal da lakiba tamdo Imphal dagi na lilongbu thiluba driver du ngasi mak my blood throat swab sample lawi horen dang report kangani masina latest ore Lilongdagi positive oiriba mioi asina positive oire hek khangbaga ihan hanboina interview tawkhiba doctor adugasu impact news ka unaduna wari saba phangle mahakna phongdorpagi matung ina positive oiriba mioi asi Islam lainingda duki matik thajabana maram oiraga mahaki yumda fawba mahaki lai ningnaba tonganba ka ama thamduna tonganba mafam amada ibung manung singa yamna tonon tinedana separate bathroom separate toilet mahaki attach awun thamlaga lai haibani aduga mahaki macha sing fawba kogi yamna naksinadabagi adugumba mafam amma laibana maram oiraga laibak phabadagi laina asi mahaki imung manungi mioi singda sandoktabani haibasi khangmangam le hari aduga hariba doctor asiga unaduna koina wari sarakpagi pawdam rusu miyamda tahanjari ase line no professor ke no mase imung manunga punna leiti mase magi ka tongane mana haibi matuina aidi magi ka tongane toilet bathroom attach to tongane chaba ko ma ma zamina de khana de hona covid ki wali nati wali se aduna adugi practice to torombai mayam punde mase ma machan ki tarale mana haida ma machan ki tarale machan pa ko te aduna laikai ka mi chang ko ko secure na ti nga tani ma mi ga chang to ting mix up super to te yung de ma pan man ko kan de adum gi ma practice ma le jaram ba adun a busi daw ya mi na ya hizen ni de ma gi on family ga so mix up to te ma ma ti su be ni de mi di anak sing ga na sem yung de ma gi ka ma ni ai se ka ai se test to le de na ta kaca ko jeraga zum ta pho ki bagi tonga na mga sarga le bali de na main ning da sanda da ba anain to raga ma gi toilet bathroom to tonga na dum test to le de nakal amromda khoigi COVID-19 na positive oiraba rims ta leiriba mioi asibu layeng liba doctor amadi nursing su yamna section thorang lokhotuna mokhogi damakta dedicated oiba mapam amma hangdoktuna mokhoi si atopa miga samnahan dabida yamna akan ma section thorang marakta mokhoi su layeng as chathabani habi wafam su ms na phondorakle sida treatment taruba sida direct involved taruba doctor nurse attendant technician healthcare worker punamak akoi ki duty room maina akoi na mafam amda lai akoi identify tawi duty room sida moi lengna laini akoi ki moi ki breakfast dinner lunch punamak akoi na akoi supply tawi canteen dagi special diet supply tawi magi duty hafta amasi loira matung sida akoi je quarantine chale quarantine pe chatpagi mafam si akoi ki jaga suba akoi ki building amada akoi na semi ngarang dagi group khara quarantine chatkre mayum da chatti mai mafam da lai iru jaba mai tha jaba ising asaba chak cha kotpa everything mai mapan bo thorokte mai manung da ka manung da dum laigani adaga akoi na manakta akoi na magi chapam du thamaga particular timing half an hour ki gap tu da thana maga moi tholaga lo ga chaba sini hujik tawri ba system se akoi na duty bu taraba mai mayum da handre duty ta da ba sing du di mayum da chale do yam na su thajin de ani gi team da akoi na thajile positive oiraba mioi asina sizinariba mahaki kada leiriba bed sheet dagi pillow cover na chingma tongan tongan polam sing asisu rims ta hojik leiriba biomedical wash ki tongan ba khogi method sing sizinaraga atopada sandoktana ba hariba polam sing asisu ningtina loishali haina ms Dr. C.S. Arun Kumar na thamlakli mana selam saramba magi bed sheet magi mungkhum magi phaijub mana sak sabagi pukham
ꯑꯗꯒꯤ ꯃꯥꯅ ꯂꯣꯏꯔꯝꯕ ꯁꯥꯄꯣꯟ ꯃꯥꯒꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯏꯕ ꯁꯤꯔꯤꯟꯁ insulin ꯀꯥꯞꯄꯤꯕꯅ ꯁꯤꯔꯤꯟꯁ ꯆꯥꯔꯤꯕ ꯒꯨꯂꯤ ꯑꯗꯒꯤ ꯀꯞ ꯄ꯭ꯂꯦꯠ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯗꯤꯁꯄꯣꯖ ꯇꯧꯒꯦ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯣꯜ ꯑꯃꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯅ ꯀꯣꯚꯤꯗꯀꯤꯗꯃꯛꯇ ꯖꯦꯅꯔꯦꯜ ꯄꯦꯁꯦꯟꯒ ꯁꯝꯅꯗꯕ ꯀꯣꯚꯤꯗꯀꯤꯗꯃꯛꯇ ꯂꯩꯕ ꯃꯥꯏꯀ꯭ꯔꯣꯋꯦꯕ ꯕꯦꯁ biomedical waste management system haidana optimizer haidana 30 liters ke amaga 60 liters amaga akoi leidana akoi khillaga temporary storage site akoi lei maduna maram boituna masisu akoi na public ta sandokidana bagi yam chawba sandoktana bagi yam chawba maram amati masigi optimizer system sina hospital na mateng yam chaw pange कोरोना वायरस असिबु मणिपुर दा मखाता ना हंदोक थिंगनबा मणिपुर लेंगा की मिजिंग मखादा अमदि तोंगान तोंगान बा हेल्थ सेक्टर दा लेरिबा मियामना अकन ममोंग दा सेक्शन थोरांग क्या अमल लौरी अदुगा हारिबा सेक्शन थोरांग असि मखाता ना लखत पगलोरेना मियामना सु मसिदा कॉर्पोरेट तौदुना लेंगा की ऑर्डर इनबा अमदि डॉक्टर सिंगना पीबा पौताक सिंग चिना थादुना मखोइबु चेन इनलगा हारिबा लेना असि अकोइना मणिपुर दा मखाता ना सदोक्तनबा होनबगी तंगाई फदबा लेरि My person El Kabigolona from Jariba Ikitamium Premchan Impact News Infal.